ꯌꯧꯔꯛꯄ ꯒꯨꯏꯒꯥꯡꯄꯧ ꯒꯥꯏꯊꯥꯎꯔꯩ ꯏꯔꯥꯡ ꯂꯥꯡꯈꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯣꯛꯂꯛꯄꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯔꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯊꯣꯏꯕ ꯃꯃꯥꯏꯗꯨ ꯅꯥꯀꯜꯗ ꯂꯩꯊꯣꯛꯇꯨꯅ ꯂꯦꯞꯂꯤ ꯅꯣꯡꯗꯝꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯇꯨꯝꯄꯛ ꯂꯦꯞꯂꯤ ꯃꯤꯀꯨꯞ ꯑꯅꯤ ꯃꯃꯥꯡꯗ ꯂꯥꯡꯂꯝꯕ ꯈꯨꯃꯟ ꯁꯪꯒꯥꯏ ꯑꯗꯨ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯌꯨꯝꯖꯥꯎ ꯑꯃꯒꯨꯝ ꯏꯆꯤꯛ ꯆꯤꯛ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯋꯥꯔꯧ ꯄꯨꯛꯂꯧ ꯊꯝꯅꯗ ꯏꯌꯥꯡ ꯌꯥꯡꯂꯔꯦ ꯋꯥꯈꯜꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯈꯠꯆꯕ ꯋꯥꯔꯧ ꯑꯗꯨ ꯁꯦꯡꯗꯣꯛꯈ꯭ꯔꯕꯗ ꯌꯦꯡꯅꯔꯨꯗꯦ ꯑꯃꯨꯛ ꯍꯟꯅ ꯏꯟꯊꯣꯛꯄꯒꯤ ꯃꯤꯠꯌꯦꯡ ꯃꯥꯏꯀꯩ ꯑꯅꯤꯅꯤ ꯁꯦꯡꯗꯣꯛꯅꯈ꯭ꯔꯤꯕ ꯃꯇꯧ ꯑꯗꯨꯅ ꯅꯥꯀꯜ ꯑꯃꯒꯤ ꯑꯣꯝꯗꯨꯅ ꯆꯥꯛꯅꯔꯝꯕ ꯃꯩꯔꯤ ꯃꯨꯊꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯒꯤꯗꯤ ꯑꯣꯝꯂꯝꯕ ꯃꯩꯗꯨ ꯃꯩꯖꯥꯎ ꯑꯣꯜꯂꯛꯅꯕ ꯃꯇꯧ ꯑꯣꯏꯔꯔꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯤ ꯆꯥꯏꯊꯣꯛꯇꯨꯅ ꯁꯦꯟꯅꯍꯟꯕꯅꯤ ꯀꯪꯂꯥꯗ ꯃꯥꯒꯤ ꯃꯤꯅ ꯃꯁꯤꯡ ꯌꯥꯝꯅ ꯊꯝꯗꯨꯅ ꯂꯥꯏꯕꯛꯁꯨ ꯊꯤꯈ꯭ꯔꯦ ꯅꯣꯡꯗꯝꯕꯅ ꯗꯨꯛ ꯊꯥꯖꯅ ꯏꯅꯔꯛꯎ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯨꯛꯇꯥꯔꯩꯒꯤ ꯃꯤ ꯌꯥꯎꯔꯝꯕꯅ ꯃꯌꯦꯛ ꯁꯦꯡꯂꯔꯦ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯗꯤ ꯈꯨꯃꯟ ꯑꯃꯗꯤ ꯅꯤꯡꯊꯧꯀꯣꯜꯒꯤ ꯃꯁꯛ ꯄꯥꯎꯗꯨ ꯁꯤꯠ ꯅꯥꯟꯅ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯕꯗ ꯃꯨꯛꯇꯥꯔꯩ ꯁꯅꯥꯅꯨꯒꯤ ꯇꯞꯊꯕꯒꯤ ꯑꯔꯣꯏꯕ ꯄꯟꯈꯩ ꯂꯣꯏꯔꯦ ꯇꯦꯟꯖꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯇꯨꯅ ꯃꯁꯥ ꯏꯁꯣꯟ ꯁꯣꯜꯂꯤꯕ ꯃꯉꯥꯜꯂꯩꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯔꯥꯡ ꯋꯥꯈꯜꯗꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯗꯨꯅ ꯀꯞꯈꯤꯕꯅ ꯃꯁꯥꯗꯨ ꯁꯣꯟꯊꯈꯤꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗ ꯑꯃꯥꯏꯕꯤ ꯇꯧꯗꯨꯅ ꯁꯦꯟꯅꯔꯤꯕꯅꯤ ꯃꯆꯦ ꯏꯕꯦꯝꯃ ꯏꯄꯥꯛꯂꯩꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯤ ꯋꯥꯗꯨ ꯄꯨꯝꯅꯃꯛꯅ ꯈꯪꯂꯕꯗ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯁꯥꯟꯅꯔꯔꯦ ꯁꯅꯥꯅꯨ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯄꯪꯇꯥꯏꯗ ꯇꯥꯏꯅꯔꯛꯏ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯑꯗꯨꯛ ꯎꯁꯤꯠꯇꯅ ꯃꯤꯅꯝꯗꯨꯅ ꯂꯩꯔꯝꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯃꯈꯣꯏꯒꯤ ꯀꯨꯝꯍꯩ ꯁꯥꯟꯅꯕ ꯑꯣꯏꯔꯝꯂꯦꯗꯅ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯗꯨꯛ ꯄꯥꯡꯗꯕ ꯑꯣꯏꯔꯝꯗ꯭ꯔꯒꯗꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ ꯋꯥꯈꯜꯁꯦ ꯃꯪꯂꯥꯛꯅꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯂꯩꯔꯝꯈꯤꯒꯗ꯭ꯔꯣ ꯂꯩꯃ ꯍꯤꯌꯥꯏꯅ ꯃꯈꯨꯠꯅ ꯂꯩꯃ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯃꯤꯁꯛꯃꯛꯅ ꯂꯥꯏꯅ ꯇꯣꯡꯈ꯭ꯔꯦꯗꯅ ꯑꯁꯨꯛ ꯄꯥꯝꯃꯨꯖꯕ ꯂꯩꯃꯔꯦꯜꯒꯤ ꯐꯝꯊꯣꯟ ꯑꯁꯦ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯁꯅꯥꯅꯨꯗꯣ ꯀꯞꯂꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ ꯍꯥꯠꯀꯅꯤꯌꯦ ꯅꯪꯅ ꯍꯥꯠꯄ ꯉꯝꯈꯤꯗꯕ ꯂꯩꯃꯁꯦ ꯑꯩꯅ ꯍꯥꯠꯀꯅꯤꯌꯦ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯐꯝꯊꯣꯟ ꯑꯁꯦ ꯑꯩꯅ ꯂꯩꯕ ꯃꯈꯩ ꯃꯥꯕꯨꯗꯤ ꯐꯝꯍꯜꯂꯨꯌꯦ ꯁꯅꯥꯅꯨ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯤ ꯏꯄꯥꯛꯂꯩ ꯃꯃꯥ ꯏꯕꯦꯝꯃꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯏꯃꯥ ꯌꯥꯔꯤꯁꯦ ꯑꯩꯈꯣꯏ ꯁꯅꯥ ꯃꯇꯨꯝꯅ ꯍꯥꯏꯔꯒꯗꯤ ꯍꯦꯟꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏ ꯇꯞꯅ ꯑꯃꯨꯛꯇꯪ ꯈꯟꯅꯁꯤ ꯀꯩꯗꯧꯔꯒꯦ ꯐꯤꯡꯒꯠꯀꯅꯣꯕ ꯃꯨꯛꯇꯥꯔꯤ ꯃꯔꯥꯜ ꯂꯩꯔꯕꯒꯨꯝ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯃꯃꯥꯏꯗꯨ ꯍꯥꯏꯒꯠꯄ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩ ꯁꯅꯥꯅꯨ ꯃꯨꯛꯇꯥꯔꯩꯗ ꯁꯞꯇ꯭ꯔ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯧꯔꯛꯏ ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯂꯩꯊꯣꯛꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯕꯅꯤ ꯆꯪꯂꯩꯒꯤꯗ ꯆꯠꯄꯤ ꯀꯪꯂꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯗ ꯃꯅꯨꯡꯗ ꯂꯣꯟꯅ ꯇꯧꯔꯤꯕ ꯂꯥꯂꯣꯡ ꯑꯗꯣ ꯃꯌꯣꯟ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯄꯤꯌꯨ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯑꯗꯨꯕꯨ ꯑꯉꯣꯝ ꯁꯪꯒꯥꯏꯗꯗꯤ ꯑꯌꯨꯛꯀꯤ ꯑꯆꯤꯛꯄꯗꯨ ꯂꯩꯈꯤꯗ꯭ꯔꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯇꯧꯕ ꯉꯥꯡꯅꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯇꯧ ꯌꯨꯝꯗꯨꯗ ꯂꯦꯡꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯃꯥꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯃꯃꯥ ꯃꯄꯥꯅ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯑꯍꯜ ꯏꯃꯥꯏꯔꯦꯟꯕꯤ ꯍꯥꯠꯈꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅꯤ ꯃꯥꯅ ꯇꯁꯦꯡꯅ ꯈꯪꯗꯕ ꯇꯔꯨꯒꯤ ꯊꯧꯗꯣꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯇꯝꯕꯅ ꯈꯪꯉꯤ ꯊꯧꯖꯪꯕ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯕ ꯃꯁꯤꯃꯗꯤ ꯊꯧꯖꯪ ꯃꯃꯥꯅ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯗꯕꯅꯤ ꯃꯆꯟꯅꯨꯄꯤ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯉꯤ ꯃꯍꯧꯁꯥꯅ ꯃꯣꯏꯔꯥꯡ ꯏꯕꯦꯝꯃ ꯏꯔꯨꯂꯤꯅ ꯃꯔꯛ ꯃꯔꯛꯇ ꯀꯪꯂꯥꯗ ꯀꯥꯔꯛꯄ ꯈꯨꯗꯤꯡ ꯄꯨꯔꯛꯈꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯉꯤ ꯊꯧꯖꯪꯕ ꯏꯇꯥꯡ ꯁꯅꯥꯅ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗ ꯍꯪꯕ ꯂꯦꯞꯈꯤꯗꯦ ꯀꯔꯤꯒꯤ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤꯁꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯍꯩꯕ ꯃꯃꯥ ꯃꯄꯥꯅꯤ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯨꯅ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯃꯥꯗꯣ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈ꯭ꯔꯕꯅ ꯑꯉꯥꯡꯁꯦ ꯃꯣꯏꯔꯥꯡ ꯂꯥꯛꯄꯅ ꯌꯣꯛꯄ ꯍꯩꯔꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯌꯣꯛꯆꯔꯣ ꯍꯥꯏꯗꯅ ꯁꯤꯟꯅꯔꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯧꯖꯪꯕꯗ ꯃꯉꯣꯟꯗ ꯇꯝꯈꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯨꯅ ꯀꯦꯅ ꯇꯧꯖꯩ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯤꯡꯊꯤꯅꯨ ꯍꯥꯏꯅ ꯃꯤꯡꯊꯦꯜ
ꯃꯤꯡꯊꯣꯟꯗꯨꯅ ꯑꯣꯏꯈꯤꯕꯅꯤ ꯈꯪꯅꯈꯤꯕꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯆꯪꯂꯩ ꯃꯆꯥ ꯏꯕꯦꯝꯃ ꯅꯤꯡꯊꯤꯅꯨ ꯍꯥꯏꯅ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯕꯨꯡ ꯁꯛꯂꯕ ꯊꯧꯖꯪꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯃꯃꯥꯗ ꯇꯠꯇꯅ ꯍꯥꯏꯖꯈꯤꯕꯅꯤ ꯄꯥꯈꯠꯆꯅ, "ꯏꯃꯥ, ꯍꯌꯦꯡ ꯆꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯤꯡꯊꯤꯕꯤꯁꯦ ꯃꯣꯏꯔꯥꯡꯗ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯔꯥ?" ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯊꯝꯖꯕꯅꯤ ꯃꯆꯟ ꯁꯥꯔꯤꯕꯤ ꯑꯗꯨꯕꯨ, ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯤꯅꯨꯕꯨ ꯃꯄꯥꯟꯗ ꯇꯣꯏꯅ ꯄꯨꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯖꯪꯕ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯧꯕꯗꯨꯗꯤ ꯈꯪꯕꯅ ꯃꯆꯜꯒꯤ ꯈꯟꯗꯨꯅ ꯃꯣꯏꯔꯥꯡꯕꯨ ꯃꯤꯔꯥꯏꯕꯗꯤ ꯉꯝꯗꯦ, ꯈꯨꯃꯟꯗ ꯃꯤꯔꯥꯏꯕꯒꯤ ꯃꯇꯧꯒꯨꯝ꯫ ꯈꯨꯃꯟꯒꯤ ꯁꯪꯒꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕ, ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ, ꯍꯥꯏꯐꯝ ꯈꯪꯗꯕꯅ ꯃꯁꯥꯗ ꯐꯨꯟꯒꯠꯂꯛꯇꯨꯅ ꯃꯆꯜꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯄꯅꯤ꯫ ꯃꯃꯥꯡ ꯊꯪꯕ ꯀꯥ ꯑꯗꯨꯗ ꯃꯆꯜ ꯃꯃꯥꯗ ꯊꯧꯖꯪꯕ ꯁꯥꯎꯅ ꯉꯥꯡꯂꯤ, "ꯑꯗꯨꯛ ꯌꯥꯝꯅ ꯅꯀꯣꯛ ꯌꯥꯎꯗ꯭ꯔꯤꯕꯗꯨ ꯀꯩꯒꯤꯅꯣ? ꯍꯧꯖꯤꯛ ꯃꯆꯥꯏꯕꯨꯡꯉꯣ ꯍꯣꯏꯅ ꯀꯔꯤꯅꯣ ꯈꯜꯂꯝꯒꯗꯧꯔꯤꯕꯁꯦ? ꯀꯔꯤ ꯍꯥꯏꯅ ꯑꯩ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ? ꯑꯗꯨꯁꯨ ꯑꯁꯨꯛ ꯂꯨꯔꯕ ꯂꯥꯟ ꯇꯧꯅꯅꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯇꯥꯟꯐꯝ ꯑꯁꯤꯗ?" ꯊꯧꯖꯪꯕ ꯁꯥꯎꯅ ꯁꯣꯔꯗꯨ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯤ꯫ ꯅꯤꯡꯊꯤꯅꯨ ꯅꯣꯟꯊꯗꯨꯅ ꯁꯨꯠ ꯁꯨꯠ ꯀꯞꯂꯤ꯫ ꯇꯣꯟꯗꯣꯟ ꯃꯆꯥꯅꯨꯄꯤꯒꯤ ꯂꯦꯡꯕꯥꯟꯗ ꯀꯣꯟꯗꯨꯅ ꯊꯦꯝꯕꯤꯔꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗ ꯇꯞꯊꯅ, "ꯏꯃꯥꯒꯤ ꯄꯥꯔꯤ, ꯌꯥꯔꯦ ꯍꯥꯏꯋꯥꯅꯤꯅꯦ ꯅꯪꯕꯣ, ꯑꯉꯥꯡ ꯑꯁꯤꯗ ꯉꯥꯡꯂꯒ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯅꯣ? ꯃꯆꯥꯏꯕꯨꯡꯉꯣ ꯍꯣꯏꯅ ꯍꯪꯂꯛꯂꯒꯁꯨ ꯏꯃꯥ ꯋꯥꯔꯤ ꯁꯥꯒꯦ." ꯊꯧꯖꯪꯕ ꯁꯥꯎꯅ, "ꯅꯈꯣꯏꯅ ꯈꯨꯃꯟꯒ ꯂꯣꯟꯅ ꯊꯝꯂꯤꯕ ꯃꯔꯤꯁꯤ ꯀꯩꯅꯣ? ꯍꯥ? ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯄꯤꯒꯗꯧꯕꯅꯤ꯫ ꯍꯥꯏꯌꯣ ꯏꯃꯥ, ꯅꯣꯏꯅ ꯈꯨꯃꯟꯒ ꯊꯝꯂꯤꯕ ꯃꯔꯤꯁꯤ ꯀꯩꯅꯣ?" ꯇꯣꯟꯗꯣꯟ ꯃꯆꯥꯒ ꯃꯤꯆꯥꯅꯕ ꯉꯝꯗ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤ꯫ ꯊꯧꯖꯪꯕ ꯂꯦꯞꯂꯝꯕꯗꯣ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯠ ꯐꯝꯊꯗꯨꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯅꯣꯝꯂꯗꯨꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯕ ꯋꯥꯈꯜ ꯑꯗꯨꯅ ꯆꯥꯛꯅ ꯄꯦꯟꯗ ꯃꯃꯥ ꯏꯕꯦꯝꯃꯗ ꯍꯪꯂꯤ꯫ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯄꯦꯟꯗꯕ ꯏꯀꯥꯏꯕꯒꯤ ꯃꯃꯤꯅ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯀꯨꯞꯁꯤꯟꯗꯨꯅ ꯇꯥꯔꯤꯕ ꯑꯗꯨ, ꯃꯗꯨ ꯎꯕꯗ ꯇꯣꯟꯗꯣꯟ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯂꯦꯞꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯜꯂꯝꯕ ꯃꯈꯨꯠ ꯑꯗꯨ ꯍꯟꯗꯣꯛꯇꯨꯅ ꯏꯅꯐꯤꯗꯨ ꯄꯥꯏꯈꯠꯂꯒ ꯃꯆꯤꯟꯗꯨ ꯃꯦꯟꯗꯨꯅ ꯀꯞꯂꯤ꯫ ꯀꯔꯝꯅ ꯍꯥꯏꯔꯨꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯉꯣꯟꯗ? ꯃꯆꯥ ꯑꯇꯣꯟꯕꯕꯨꯁꯨ ꯅꯨꯡꯁꯤ, ꯀꯔꯝꯅ ꯂꯣꯠꯀꯅꯤ? ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯍꯜꯁꯨ ꯊꯋꯥꯏꯅꯤ, ꯀꯔꯝꯅ ꯍꯦꯛꯇ ꯍꯥꯏꯒꯅꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯃꯥꯡꯗ? ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯇꯝꯈꯤꯕ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯃꯤꯍꯥꯠꯇꯨ ꯄꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯣꯏꯈꯤꯕꯅꯤ ꯃꯇꯧ ꯄꯨꯝꯅꯃꯛ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯍꯜꯕꯨ ꯑꯉꯣꯝꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯖꯅꯕ ꯍꯣꯠꯅꯈꯤꯕ ꯃꯤꯀꯨꯞꯇꯒꯤ꯫ ꯑꯗꯨꯕꯨ ꯀꯔꯝ ꯂꯤꯒꯅꯤ ꯃꯗꯨꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ? ꯅꯤꯡꯊꯤꯅꯨ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯕꯨꯡꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯔꯦ ꯈꯟ ꯇꯨꯃꯤꯟꯅ ꯀꯞꯂꯝꯕ ꯃꯥꯁꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯊꯔꯒ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯈꯣꯡ ꯀꯣꯟ ꯀꯞꯂꯤꯕ ꯃꯕꯨꯡꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯟ ꯀꯞꯂꯗꯨꯅ ꯃꯕꯨꯡꯗ ꯍꯥꯏꯖꯩ, "ꯇꯥꯆꯧ, ꯑꯩ ꯂꯥꯜꯂꯦ. ꯑꯩꯅ ꯆꯠꯂꯨꯕꯒꯤ ꯑꯩꯅ ꯂꯥꯟꯕꯅꯤ. ꯑꯩꯕꯨ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃ ꯇꯥꯏꯕꯪ ꯈꯣꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯪꯂꯒꯗꯤ ꯑꯩ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯁꯦꯡꯅ ꯈꯨꯝꯕꯤꯌꯨ. ꯃꯣꯏꯅ ꯍꯪꯂꯕꯁꯨ ꯇꯥꯆꯧꯅ ꯍꯥꯏꯕꯤꯌꯨ. ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯃꯥꯗꯣ ꯃꯆꯥ ꯏꯕꯦꯝꯃꯅꯦ." ꯊꯧꯖꯪꯕ ꯇꯣꯟꯗꯣꯟ ꯅꯤꯡꯊꯤꯅꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯞꯂꯤꯕꯗꯨ ꯆꯞ ꯂꯦꯞꯂꯗꯨꯅ ꯅꯤꯡꯊꯤꯅꯨꯗ ꯁꯠ ꯌꯦꯡꯂꯛꯏ꯫ ꯇꯣꯟꯗꯣꯟ ꯃꯈꯥꯗ ꯐꯝꯊꯔꯛꯇꯨꯅ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯃꯤ ꯄꯥꯏꯔꯛꯏ꯫ ꯃꯥꯅ ꯈꯪꯗꯕ ꯋꯥꯔꯤ, ꯃꯆꯥꯗ ꯈꯪꯍꯟꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯆꯥꯅꯨꯄꯤ ꯁꯥꯔꯤꯕꯤ ꯃꯥꯅ ꯈꯪꯂꯝꯂꯗ꯭ꯔꯥ ꯈꯟ ꯊꯧꯖꯪꯕ ꯐꯤꯡꯅ ꯃꯆꯟꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯍꯜꯂꯤ꯫ ꯑꯗꯨꯒ ꯈꯪꯅꯤꯡꯅ ꯃꯆꯟꯗ ꯍꯪꯂꯤ, "ꯅꯤꯡꯊꯤꯕꯤ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ?" ꯅꯤꯡꯊꯤꯅꯨ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯤꯅꯝꯗꯦ ꯍꯥꯏꯕꯒꯨꯝ ꯃꯕꯨꯡꯗ ꯊꯥꯖꯕ ꯄꯤ꯫ ꯅꯤꯡꯊꯤꯅꯨ ꯁꯣꯔꯗꯨ ꯆꯤꯡꯈꯠꯇꯨꯅ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯝꯖꯔꯛꯏ꯫ "ꯏꯃꯥꯒꯤ ꯃꯀꯣꯛ ꯆꯤꯛꯏ ꯍꯥꯏꯕꯗꯨꯗ ꯏꯕꯦꯟꯅ ꯃꯥꯏꯕꯤ ꯍꯣꯏꯗ ꯏꯕꯦꯝꯃ ꯏꯕꯥꯅꯤ ꯍꯤꯗꯥꯛ ꯁꯦꯝꯍꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕꯅꯤ꯫ ꯏꯕꯦꯟꯅ ꯃꯥꯏꯕꯤ ꯍꯣꯏꯒꯤ ꯂꯝꯌꯥꯏꯗ ꯆꯐꯨ ꯑꯃꯨꯕ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯑꯉꯣꯝ ꯏꯆꯦ ꯏꯕꯦꯝꯃ ꯃꯉꯥꯜꯂꯩꯒ ꯃꯈꯣꯏ ꯋꯥꯔꯤ ꯐꯠꯇꯕ ꯑꯀꯤꯕ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯩ ꯏꯃꯥ." ꯃꯕꯨꯡꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯖꯔꯛꯂꯤ, "ꯇꯥꯆꯧ, ꯃꯈꯣꯏꯅꯅꯦ ꯃꯆꯥ ꯏꯕꯦꯝꯃꯗꯨ ꯍꯥꯠꯅꯕꯒꯤ ꯋꯥꯔꯤ ꯇꯧꯏ. ꯃꯆꯥ ꯏꯕꯦꯝꯃꯗꯨ, ꯃꯣꯏꯔꯥꯡ ꯏꯆꯦ ꯏꯕꯦꯝꯃꯗꯨ ꯃꯈꯣꯏꯅ ꯍꯥꯠꯂꯒ
ꯑꯉꯣꯝ ꯏꯆꯦ ꯏꯕꯦꯝꯃꯅ ꯂꯩꯕꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯇꯧꯏ꯫ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯆꯥꯎꯔꯕ ꯑꯣꯏꯔꯒꯁꯨ ꯃꯃꯥ ꯃꯄꯥꯅ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯍꯟꯗꯦ, ꯏꯃꯨꯡꯗꯇ ꯂꯩꯍꯟꯕꯅꯤ꯫ ꯅꯨꯡꯉꯥꯏꯅ ꯀꯦꯅ ꯑꯋꯥꯕ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯃꯠꯇꯁꯨ ꯄꯥꯎꯗꯝꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯗꯕꯅ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯄꯥꯈꯠꯆꯕ ꯃꯆꯥ ꯏꯕꯦꯝꯃꯅꯤ ꯈꯪꯏ ꯇꯣꯟꯗꯣꯟ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯅꯤꯛꯅ ꯍꯥꯏꯔꯤ, ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯗꯣꯏꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤ, ꯀꯤꯁꯨ ꯀꯤꯖꯩ꯫ ꯑꯗꯨꯅ ꯌꯨꯝꯗ ꯊꯨꯅ ꯂꯥꯛꯄꯅꯤ, ꯇꯥꯆꯧꯗ ꯇꯝꯒꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯇꯥꯆꯧꯗꯤ ꯀꯪꯂꯥꯗ ꯂꯩꯈꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯀꯪꯂꯥꯗ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯀꯪꯂꯥꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯑꯉꯣꯝ ꯏꯆꯦ ꯏꯕꯦꯝꯃ ꯃꯉꯥꯂꯩꯗꯣ ꯃꯥꯁꯨ ꯀꯪꯂꯥ ꯃꯥꯏꯀꯩ ꯄꯥꯡꯂꯩ꯫ ꯑꯗꯨꯗꯒꯤ ꯑꯩ ꯄꯥꯈꯠꯇꯨꯅ ꯁꯒꯣꯜꯗꯣ ꯂꯝꯕꯤ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯆꯠꯄꯅꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯣꯏꯔꯥꯡ ꯏꯆꯦ ꯏꯕꯦꯝꯃꯗꯣ ꯃꯇꯥꯡ ꯑꯗꯨꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈꯤꯕꯗꯣ ꯑꯩꯅ ꯎꯔꯨꯔꯦ꯫ ꯑꯩ ꯋꯥꯈꯜ ꯈꯟꯊꯗ ꯑꯄꯪꯕꯤ ꯑꯣꯏꯗꯨꯅ ꯈꯨꯃꯟꯒꯤ ꯃꯥꯏꯀꯩꯅꯤ ꯍꯥꯏꯕ ꯀꯥꯎꯗꯨꯅ ꯑꯀꯤꯕ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯈꯤꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯂꯨꯕꯅꯤ꯫ ꯑꯩꯕꯨ ꯂꯥꯛꯄ ꯎꯕꯗ ꯃꯈꯣꯏ ꯉꯛꯈꯤꯌꯦ꯫ ꯑꯩꯁꯨ ꯃꯈꯣꯏꯅ ꯑꯗꯨꯝ ꯑꯩꯕꯨ ꯌꯦꯡꯂꯛꯂꯕ ꯀꯥꯟꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯈꯤ꯫ ꯅꯤꯡꯊꯤꯅꯨ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯡꯕꯨ ꯇꯊꯛ ꯇꯊꯛ ꯌꯦꯡꯖꯩ꯫ ꯇꯣꯟꯗꯣꯟ ꯃꯤꯄꯥꯏꯕ ꯃꯇꯧꯅ ꯃꯆꯥꯕꯨ ꯌꯦꯡꯂꯤ꯫ ꯊꯧꯖꯪꯕꯁꯨ ꯈꯪꯅꯤꯡꯅ ꯃꯆꯜꯒꯤ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯏ꯫ ꯇꯥꯆꯧ, ꯃꯆꯥ ꯏꯕꯦꯝꯃꯗꯣ, ꯃꯣꯏꯔꯥꯡ ꯏꯆꯦ ꯏꯕꯦꯝꯃꯗꯣ, ꯃꯥꯗꯣ ꯃꯣꯏꯅꯅꯦ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯏ꯫ ꯃꯥꯗꯣ ꯃꯣꯏꯔꯥꯡ ꯏꯆꯦ ꯏꯕꯦꯝꯃ ꯅꯠꯇꯦꯌꯦ, ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃꯅꯤ꯫ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯛꯏ, ꯏꯃꯤꯠꯁꯤꯅꯁꯨ ꯎꯔꯦ꯫ ꯃꯣꯏꯅ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯈꯣꯏꯔꯝꯃꯤ꯫ ꯇꯣꯟꯗꯣꯟ ꯁꯣꯏ ꯂꯥꯎꯏ, ꯃꯨꯛꯇꯥꯔꯩ ꯁꯅꯥꯅꯨꯅ ꯂꯥꯛꯇꯨꯅ ꯃꯐꯝꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯃꯔꯤ ꯃꯔꯤ ꯅꯤꯡꯁꯤꯡꯗꯨꯅ ꯎꯔꯛꯂꯤ꯫ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯄꯥꯎꯗꯝ ꯑꯁꯤꯅ ꯃꯨꯛꯇꯥꯔꯩꯒꯤ ꯋꯥꯗꯨ ꯑꯁꯨꯝ ꯁꯝꯅꯔꯛꯂꯤ꯫ ꯅꯤꯡꯊꯤꯅꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯈꯥ ꯇꯥꯏ꯫ ꯑꯩ ꯂꯥꯛꯄ ꯎꯕꯗ ꯃꯣꯏꯒꯤ ꯋꯥꯔꯤꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯩꯅ ꯄꯥꯈꯠꯅ ꯃꯣꯏꯗ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯍꯧꯒꯠꯂꯛꯂꯒ ꯑꯩꯕꯨ ꯀꯧꯁꯤꯟꯕꯤꯗꯨꯅ ꯑꯇꯣꯞꯄ ꯈꯥꯗ ꯐꯝꯃꯤꯟꯅꯩ꯫ ꯀꯩ ꯂꯩꯔꯦ ꯑꯩꯅ ꯂꯥꯛꯄꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯩꯗꯤ ꯄꯥꯈꯠꯃꯟꯕꯒꯤ ꯍꯥꯏꯒꯦ ꯈꯟꯈꯤꯕ ꯋꯥꯗꯣ ꯑꯗꯨꯝ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯄꯥꯈꯠꯃꯟꯕꯅ ꯂꯝꯕꯤ ꯈꯪꯗꯗꯅ ꯁꯣꯏꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯑꯩꯗꯤ ꯑꯩꯕꯨ ꯐꯥꯖꯤꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝ ꯄꯥꯈꯠꯈꯤ꯫ ꯏꯕꯥꯅꯤ ꯂꯩꯔꯤꯉꯩ ꯈꯨꯃꯟ ꯂꯥꯛꯄꯗꯣ ꯆꯪꯉꯛꯑꯒ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ, ꯆꯥꯅꯕꯁꯨ ꯄꯨꯊꯣꯔꯛꯏ꯫ ꯑꯩꯅ ꯀꯤꯖꯗꯨꯅ ꯆꯥꯔꯛꯇꯕꯅꯤ ꯇꯥꯆꯧ꯫ ꯃꯆꯥ ꯏꯕꯦꯝꯃꯅ ꯍꯥꯏꯗꯨꯅ ꯈꯨꯃꯟ ꯂꯥꯛꯄꯗ ꯑꯩꯕꯨ ꯊꯤꯟꯗꯣꯛꯍꯜꯂꯛꯄꯅꯤ꯫ ꯇꯥꯆꯧ ꯍꯣꯏꯅ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕꯅꯤ꯫ ꯑꯩ ꯑꯉꯣꯝ ꯏꯆꯦ ꯏꯕꯦꯝꯃ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯃꯥꯏꯁꯦ ꯂꯣꯠꯈꯤꯕꯅꯤ ꯇꯥꯆꯧ꯫ ꯊꯧꯖꯪꯕ ꯃꯆꯟꯒꯤ ꯋꯥꯗꯨ ꯂꯣꯏꯔꯛꯄꯗ ꯈꯖꯤꯛ ꯈꯖꯤꯛ ꯁꯨꯞꯈꯤꯕ ꯄꯤꯁꯨꯝ ꯑꯗꯨ ꯑꯔꯩꯕ ꯃꯈꯩ ꯁꯨꯈꯤ꯫ ꯋꯥꯈꯜꯗꯨ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ꯫ ꯌꯦꯛꯅꯕ ꯃꯈꯣꯏꯅ ꯃꯆꯟꯕꯨ ꯃꯗꯣꯝ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯛꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯃ ꯏꯍꯥꯟ ꯍꯥꯟꯅ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯂꯨꯞꯁꯤꯟꯗꯨꯅ ꯈꯟꯗꯦ꯫ ꯈꯟꯖꯤꯜꯂꯛꯏ ꯈꯖꯤꯛ ꯊꯋꯥꯏ ꯇꯥꯅ ꯂꯨꯁꯤꯟꯅ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃꯅ ꯃꯐꯝ ꯑꯗꯨꯗ ꯀꯝꯗꯧꯅ ꯀꯔꯤ ꯇꯧꯕ ꯆꯠꯂꯤꯕ, ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃꯅꯤ ꯍꯥꯏꯔꯤꯕ ꯃꯆꯜꯒꯤ ꯋꯥꯐꯝ ꯑꯗꯨꯗ꯫ ꯊꯧꯖꯪꯕ ꯑꯗꯨ ꯎꯔꯩ ꯄꯥꯔꯩ ꯌꯦꯠꯁꯤꯟꯅꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯗꯣꯝꯗꯒꯤꯅꯣ ꯏꯁꯨꯛ ꯁꯨꯛꯂꯝꯕ ꯄꯤꯁꯨꯝ ꯑꯗꯨ ꯇꯞꯅ ꯂꯥꯞꯊꯣꯛꯅꯈꯤ꯫ ꯃꯥꯒꯤ ꯃꯇꯥꯎ ꯑꯉꯥꯎꯕ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝꯃꯇꯕꯨ ꯁꯣꯜꯂꯤꯕ ꯅꯨꯄꯥꯗꯨꯅ ꯋꯥꯐꯝ ꯑꯁꯤ ꯈꯪꯂꯕꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯁꯠ ꯍꯦꯛ ꯈꯟꯖꯤꯜꯂꯛꯇꯨꯅ ꯃꯇꯥꯡ ꯆꯥꯗ ꯃꯥꯒꯤ ꯂꯥꯡꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯈꯟꯖꯤꯜꯂꯛꯇꯨꯅ ꯃꯤꯅꯣꯛ ꯑꯃ ꯍꯦꯛ ꯇꯝꯃꯤ꯫ ꯋꯥꯈꯜ ꯐꯕꯒꯤ ꯍꯧꯅꯁꯥꯔ ꯑꯃꯁꯨ ꯑꯃꯁꯨ ꯂꯥꯝꯁꯤꯟꯗꯨꯅ ꯄꯨꯝꯅꯃꯛ ꯊꯨꯝꯅ ꯈꯜꯂꯤꯕꯗꯣ ꯑꯗꯨꯛ ꯃꯊꯥ ꯁꯥꯕ ꯀꯣꯛ ꯑꯗꯨꯗ ꯃꯔꯤ ꯃꯔꯤ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯥꯡ ꯁꯨꯡꯆꯥ ꯆꯥꯗ ꯈꯜꯂꯛꯈꯤꯕ ꯋꯥꯈꯜꯗꯤ ꯃꯇꯥꯎꯒꯤ ꯋꯥꯗꯨ ꯅꯠꯇꯦ꯫ ꯃꯆꯟꯅ ꯇꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯆꯨꯝꯂꯒꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣꯗꯤ ꯑꯄꯥꯝꯕꯗꯨ ꯊꯨꯡꯕ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯗꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯠꯇ ꯀꯩꯅꯣꯝꯃ ꯏꯁꯣꯏ ꯁꯣꯏꯔꯤ ꯍꯥꯏꯕꯗꯨꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯔꯝ ꯆꯥꯗ ꯍꯥꯏꯖꯤꯟꯗꯨꯅ ꯈꯟꯖꯤꯜꯂꯛꯄꯗꯣ꯫ ꯅꯤꯡꯉꯣꯜ ꯄꯣꯛꯄ ꯀꯅꯥꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯣ ꯃꯥꯕꯨ ꯁꯨꯝꯕꯤꯗꯨꯅ ꯏꯉꯥꯎ ꯉꯥꯎꯍꯜꯂꯝꯕꯤ
ꯁꯥꯏꯅꯣꯟ ꯀꯛꯄꯤ ꯅꯨꯆꯥꯗꯨꯅꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯃꯔꯝ ꯆꯥꯗ ꯃꯇꯥꯡ ꯁꯨꯡꯆꯥ ꯆꯥꯗ ꯂꯥꯝꯁꯤꯟꯗꯨꯅ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯛꯇꯨꯅ ꯎꯔꯛꯄ ꯊꯧꯖꯪꯕ ꯃꯃꯤꯠꯇꯨ ꯐꯠ ꯎꯏꯁꯤꯟꯅꯩ꯫ ꯇꯤꯡꯂꯝꯕ ꯄꯤꯁꯨꯝꯗꯨ ꯑꯃꯨꯛ ꯁꯠ ꯁꯨꯛꯆꯤꯟꯈꯤꯗꯨꯅ ꯃꯆꯤꯟ ꯑꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯁꯣꯟꯈꯤ꯫ ꯊꯧꯖꯪꯕ, ꯀꯔꯤ ꯈꯨꯡꯒꯥꯎꯅꯣ? ꯃꯇꯥꯡ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦꯗ, ꯂꯥꯏ ꯃꯇꯟꯖꯩꯗ, ꯁꯥꯎꯐꯝ ꯀꯩ ꯈꯪꯗꯦ ꯁꯩꯗ꯫ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗ ꯊꯦꯡꯅꯈꯤꯕ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤ ꯏꯇꯥꯡ ꯁꯅꯥꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯪꯈ꯭ꯔꯕꯅꯤ ꯅꯨꯆꯥ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕꯤ ꯃꯤꯇꯣꯞꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯊꯧꯖꯪꯕ ꯅꯨꯄꯤꯗꯨꯒꯤ ꯀꯔꯝꯕ ꯃꯇꯧꯅꯅꯣ ꯈꯪꯍꯧꯗꯦ꯫ ꯃꯤꯅꯝꯗꯨꯅ ꯃꯁꯛ ꯇꯥꯛꯂꯤꯕꯤ ꯃꯥꯕꯨ ꯋꯥꯈꯜ ꯑꯗꯨꯗ ꯆꯤꯡꯁꯤꯟꯈꯤꯗꯨꯅ ꯑꯉꯥꯎꯕ ꯊꯃꯣꯏ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈꯤꯕ꯫ ꯆꯐꯨ ꯊꯤꯟꯕ ꯂꯥꯛꯂꯝꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯥꯅ ꯅꯨꯆꯥ ꯃꯥꯕꯨ ꯊꯤꯈꯤꯕ ꯑꯍꯤꯡ ꯑꯃꯈꯛꯅꯤ ꯆꯪꯈꯤꯕ ꯅꯨꯆꯥ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯕꯗ꯫ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯊꯧꯖꯪꯕ ꯃꯃꯥ ꯃꯆꯟꯗ ꯌꯦꯡꯂꯛꯏ꯫ ꯀꯞꯂꯝꯕ ꯃꯃꯥ ꯃꯆꯟ ꯑꯅꯤꯗꯨ ꯀꯞꯄ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯊꯧꯖꯪꯕ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯗꯨꯅ ꯄꯤꯁꯨꯝꯗꯨ ꯏꯁꯨꯛ ꯁꯨꯛꯂꯛꯏ꯫ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯏ꯫ ꯄꯨꯛꯅꯤꯡꯗꯁꯨ ꯃꯔꯣꯜ ꯂꯣꯟꯗꯨꯅ ꯀꯗꯥꯏꯗꯒꯤ ꯏꯇꯪꯁꯅ ꯁꯥꯁꯤꯟꯅꯒꯦ? ꯃꯤ ꯃꯔꯨ ꯑꯃꯅ ꯑꯃ ꯍꯦꯛꯇ ꯑꯩꯁꯦ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗ ꯆꯣꯞꯍꯜꯂꯕꯅꯤ꯫ ꯂꯥꯏꯃ ꯇꯧꯕ ꯉꯝꯃꯤꯗ ꯑꯁꯨꯛ ꯁꯥꯊꯤꯅ ꯇꯟꯖꯥ ꯀꯥꯏꯕ ꯃꯇꯧꯁꯤꯕꯨ꯫ ꯌꯦꯠꯂꯤꯗ ꯅꯪꯅ ꯌꯦꯠꯄꯁꯦ꯫ ꯂꯤꯡꯖꯦꯜꯗ ꯊꯣꯏꯗ ꯏꯁꯧꯗ ꯊꯣꯏꯕꯤ ꯅꯪꯅ ꯉꯝꯕꯁꯦ ꯉꯝꯃꯤꯗ꯫ ꯆꯤꯛꯂꯔꯦ ꯃꯤꯄꯥꯏꯔꯝꯕ ꯄꯨꯛꯅꯤꯡ ꯑꯗꯨꯗꯤ, ꯑꯗꯨꯕꯨ ꯇꯞꯊꯕ ꯂꯩꯕ ꯋꯥꯈꯜꯗꯤ ꯑꯣꯏꯔꯗ꯭ꯔꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯤꯄꯥꯏꯕꯒꯤ ꯁꯣꯔꯅ ꯂꯣꯏꯅꯗꯨꯅ ꯍꯣꯜꯂꯤꯕ ꯏꯕꯦꯝꯃ ꯃꯥꯒꯤ ꯃꯤꯍꯨꯜꯅꯤ꯫ ꯂꯤꯛꯂꯥꯏ ꯆꯥ ꯀꯞ ꯑꯗꯨ ꯇꯥꯏꯕꯪꯈꯣꯝꯕꯤꯒꯤ ꯐꯝꯐꯝ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯊꯝꯂꯝꯂꯒ ꯂꯥꯏ ꯌꯦꯛꯂꯤꯕꯤ ꯃꯥꯒꯤ ꯃꯆꯥꯏꯕꯦꯝꯃꯗ ꯑꯣꯟꯁꯤꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯤ, ꯃꯆꯥꯏꯕꯦꯝꯃ ꯆꯥ ꯄꯨꯖꯔꯦ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯈꯨꯠꯅ ꯆꯦꯛꯁꯤꯟꯅ ꯃꯆꯨ ꯁꯪꯂꯤꯕ ꯁꯉꯥꯏꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯃꯨꯟꯅ ꯃꯤꯆꯅ ꯆꯣꯏꯊꯣꯛꯇ ꯌꯦꯡꯗꯨꯅ, ꯀꯣꯛꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯂꯤꯛꯂꯥꯏ, ꯏꯁꯤꯡ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯈꯤꯇ ꯁꯦꯝꯕꯤꯔꯛꯀꯦꯔꯥ? ꯅꯪ ꯊꯕꯛ ꯂꯩꯕ꯭ꯔꯥ? ꯉꯔꯥꯡ ꯄꯦꯟꯅ ꯀꯞꯊꯣꯛꯈꯤꯕ ꯑꯗꯨꯅ ꯑꯍꯤꯡꯗꯒꯤ ꯃꯀꯣꯛꯇꯣ ꯍꯥꯏꯒꯠꯄ ꯉꯝꯗ ꯆꯤꯛꯇꯨꯅ ꯍꯤꯞꯇꯨꯅ ꯂꯩꯕꯅꯤ꯫ ꯑꯁꯨꯝ ꯀꯨꯏꯅ ꯍꯤꯞꯂꯕ ꯑꯁꯤꯗꯗꯤ ꯃꯁꯥꯗꯣ ꯍꯦꯟꯅ ꯅꯝꯁꯤꯜꯂꯕꯗꯨꯗ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯌꯦꯛꯄ ꯂꯣꯏꯗꯕ ꯂꯥꯏꯁꯤꯡꯗꯒꯤ ꯑꯃꯕꯨ ꯃꯆꯨ ꯁꯪꯕꯅꯤ꯫ ꯂꯤꯛꯂꯥꯏ ꯇꯍꯥ ꯇꯍꯥ, ꯀꯔꯤ ꯇꯧꯕꯤꯔꯒꯦ ꯃꯆꯥꯏꯕꯦꯝꯃ? ꯀꯣꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯁꯨꯝ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯏꯃꯥ ꯑꯃꯥꯏꯕꯤꯗ ꯐꯖꯅ ꯑꯃꯨꯛꯇ ꯌꯦꯡꯍꯟꯁꯤ ꯍꯌꯦꯡꯗꯤ, ꯍꯛꯆꯥꯡꯗꯣ ꯁꯣꯟꯊꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯤꯛꯂꯥꯏꯗꯤ ꯉꯔꯥꯡꯒꯤ ꯃꯇꯧꯗꯣ ꯈꯪꯍꯧꯗꯕꯅ ꯄꯥꯈꯠꯆꯅ ꯍꯥꯏꯖꯕꯅꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯁꯨ ꯄꯟꯊꯗꯦ꯫ ꯏꯁꯤꯡ ꯑꯁꯥꯕ ꯁꯦꯝꯂꯛꯀꯦ ꯍꯥꯏꯔꯝ ꯊꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯅ ꯂꯣꯟꯁꯤꯟꯈꯤꯕꯒ ꯇꯥꯏꯕꯪꯈꯣꯝꯕꯤ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯂꯤꯛꯂꯥꯏꯅ ꯊꯝꯂꯝꯂꯤꯕ ꯆꯥ ꯑꯗꯨꯗ ꯂꯩꯁꯤꯟ ꯃꯃꯤꯠꯇꯨ ꯀꯨꯞꯇ ꯌꯦꯡꯉꯤ꯫ ꯀꯥꯒꯤ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯂꯛꯈꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯂꯤꯛꯂꯥꯏꯅ ꯆꯪꯅꯈ꯭ꯔꯅꯤ ꯈꯟ ꯃꯤꯠꯐꯝ ꯑꯗꯨ ꯁꯠ ꯍꯣꯡꯗꯨꯅ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨꯗ ꯃꯃꯥꯏ ꯁꯠ ꯂꯩꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯏꯊꯛ ꯊꯛꯀꯅ ꯄꯥꯏꯔꯤꯕ ꯇꯨꯔꯤ ꯑꯗꯨꯅ ꯃꯆꯨ ꯃꯐꯝ ꯈꯪꯗ ꯑꯃꯗ ꯁꯠ ꯂꯨꯞꯈꯤ꯫ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯗ ꯁꯪꯒꯗꯧꯕꯒꯤ ꯊꯥꯡꯒꯠꯂꯛꯄ ꯃꯈꯨꯠ ꯑꯗꯨ ꯇꯥꯛ ꯐꯥꯔꯛꯏ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯏꯈꯪ ꯈꯪꯅ ꯐꯥꯔꯛꯂꯤꯕ ꯈꯨꯠ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯏꯇꯞ ꯇꯞꯄ ꯈꯣꯟꯖꯦꯜꯗ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗ ꯌꯦꯛꯂꯤꯕ ꯁꯉꯥꯏ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯃꯆꯨꯁꯦ ꯑꯣꯟꯅꯔꯦ ꯁꯤꯖ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯗ ꯌꯦꯡꯂꯝꯕ ꯃꯤꯠꯐꯝ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟ ꯌꯦꯡꯂꯛꯏ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯇꯧꯒꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯇꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯁꯣꯏꯔꯕ꯭ꯔꯥ ꯈꯟ ꯂꯀꯛ ꯇꯧꯅ ꯍꯪꯖꯔꯛꯏ, ꯆꯨꯝꯗꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ? ꯅꯪꯒꯤꯁꯤꯅ ꯆꯨꯝꯕ꯭ꯔꯥ? ꯋꯥꯍꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯥꯏꯔꯝꯕ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯗꯣꯔꯛꯏ꯫ ꯇꯔꯪ ꯑꯃꯗ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯇꯥꯏꯕꯪꯈꯣꯝꯕꯤ, ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ? ꯈꯪꯗꯦ, ꯍꯥꯟꯅꯗꯤ ꯈꯪꯉꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ, ꯑꯗꯨ ꯍꯧꯖꯤꯛꯇꯤ
ꯄꯨꯝꯅꯃꯛ ꯑꯣꯏꯂꯝꯂꯕꯅ ꯁꯦꯡꯅ ꯑꯃꯠꯇ ꯈꯪꯂꯝꯗ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯥꯕꯨ ꯋꯥꯔꯧꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯇꯍꯥ ꯃꯆꯤꯟꯗꯨ ꯀꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯗꯨ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯤꯠꯆꯥꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯅ ꯍꯥꯟꯈ꯭ꯔꯦ꯫ ꯏꯋꯥ ꯋꯥꯔꯧꯅ ꯍꯥꯏꯔꯛꯄ ꯃꯥꯟꯕ ꯈꯣꯟꯊꯣꯛ ꯑꯗꯨ ꯄꯨꯝꯅꯃꯛ ꯅꯧꯍꯧꯅꯅ ꯃꯀꯣꯛꯇꯒꯤ ꯑꯃꯠꯇ ꯆꯤꯊꯗ ꯑꯩ ꯑꯃꯨꯛ ꯈꯪꯅꯕ ꯍꯣꯠꯅꯒꯦ꯫ ꯅꯪꯕꯨ ꯈꯪꯂꯝꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯋꯥꯔꯧꯗꯨꯅ ꯏꯐꯝꯗꯒꯤ ꯃꯥꯏ ꯂꯩꯈꯤꯒꯦ ꯍꯥꯏꯅꯁꯨ ꯈꯟꯈꯤꯒꯅꯨ꯫ ꯑꯩ ꯍꯣꯠꯅꯒꯦ꯫ ꯅꯪꯕꯨ ꯈꯪꯅꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕ, ꯅꯪꯒꯤ ꯄꯨꯛꯅꯤꯡ, ꯅꯪꯒꯤ ꯋꯥꯈꯜ, ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛ ꯈꯪꯅꯅꯕ ꯑꯩ ꯍꯣꯠꯅꯒꯦ ꯁꯤꯖꯥ꯫ ꯁꯣꯟꯊꯔꯤꯗ꯭ꯔꯥ ꯉꯁꯤꯁꯨ? ꯀꯔꯤ ꯑꯣꯏꯔꯤ? ꯀꯝꯗꯧꯅ ꯈꯥꯡꯂꯤ ꯁꯤꯖꯒꯤ ꯄꯨꯛꯅꯤꯡ? ꯃꯒꯨꯟꯅ ꯍꯥꯞꯂꯤꯕ ꯑꯗꯨꯛ ꯃꯒꯨꯟ ꯂꯩꯕ ꯋꯥꯍꯩꯗꯨꯒꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯇꯞꯂꯞꯂꯤꯕ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯥꯕꯨ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯑꯔꯣꯏꯕꯗ ꯏꯔꯨꯝ ꯂꯨꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯁꯤꯖ ꯍꯥꯏꯅ ꯀꯧꯈꯤꯕꯗꯨ ꯃꯥꯕꯨ ꯀꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯃꯥꯅ ꯃꯅꯥꯛꯇ ꯂꯩꯔꯕꯗ ꯏꯕꯦꯝꯃ ꯃꯥꯒꯤ ꯇꯥꯏꯕꯪꯈꯣꯝꯕꯤ ꯍꯥꯏꯕ ꯃꯤꯡꯂꯦꯟ ꯑꯗꯨ ꯍꯣꯡꯂꯦ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯍꯜꯂꯤꯕ꯭ꯔꯥ? ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯗꯣꯝ ꯋꯥꯈꯜꯗ ꯍꯧꯔꯛꯂꯤꯕ ꯏꯔꯥꯡ ꯑꯗꯨ ꯃꯥꯌꯣꯛꯅꯕ ꯉꯝꯖꯗ ꯃꯃꯥꯏ ꯃꯆꯥꯗꯨ ꯐꯠ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯗꯒꯤ ꯂꯩꯊꯣꯛꯈꯤꯗꯨꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯒ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯍꯦꯛ ꯂꯦꯞꯈꯤ꯫ ꯏꯔꯥꯡ ꯍꯧꯔꯤꯕ ꯊꯃꯣꯏ ꯑꯗꯨꯅ ꯏꯟꯁꯤꯟꯗꯨꯅ ꯈꯥꯝꯕ ꯌꯥꯗ ꯃꯥꯏꯊꯣꯡꯗ ꯆꯣꯡꯊꯣꯛꯂꯤꯕ ꯂꯝꯍꯦꯟꯕꯤ ꯃꯤꯅꯣꯛ ꯑꯗꯨ ꯅꯨꯄꯥ ꯃꯉꯣꯟꯗ ꯎꯍꯟꯅꯤꯡꯗ꯭ꯔꯤꯕ꯭ꯔꯥ? ꯃꯆꯤꯟꯕꯥꯜꯗꯨ ꯆꯞꯁꯤꯟꯅꯗꯨꯅ ꯃꯤꯅꯣꯛ ꯑꯗꯨ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯈꯪꯈ꯭ꯔꯕ꯭ꯔꯥ? ꯄꯥꯔꯤꯡ ꯍꯦꯟꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯛꯈꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯈꯪꯂꯗꯨꯅ ꯅꯣꯛꯂꯤꯕ꯭ꯔꯥ ꯈꯟ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯠ ꯑꯣꯟꯗꯨꯅ ꯄꯤꯁꯨꯝꯗꯨ ꯏꯁꯨꯛ ꯁꯨꯛꯂꯗꯨꯅ ꯃꯃꯥꯏꯗꯨ ꯂꯩꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯑꯝꯇ ꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯂꯤꯛꯂꯥꯏ ꯂꯥꯛꯂꯕꯗꯤ ꯀꯌꯥ ꯐꯖꯗ꯭ꯔꯦ꯫ ꯏꯁꯤꯡ ꯂꯧꯕ ꯆꯠꯈꯤꯕꯅꯤ, ꯂꯥꯛꯂꯅꯤ꯫ ꯊꯣꯛꯄꯤꯈ꯭ꯔꯣ ꯌꯥꯔꯦ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯛꯅꯒꯦ ꯌꯥꯎꯅ ꯂꯛꯅꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯟꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯥ ꯂꯥꯛꯂꯁꯨ ꯀꯩꯗꯧꯒꯦ? ꯑꯩꯁꯨ ꯅꯪꯒꯤ ꯑꯌꯦꯛꯄ ꯂꯥꯏꯁꯤ ꯌꯦꯡꯂꯤꯕꯅꯤ꯫ ꯃꯥꯅ ꯁꯤꯗ ꯂꯩꯔꯒ ꯌꯦꯡꯕꯗꯤ ꯅꯪ ꯅꯣꯡꯃꯗ ꯇꯟꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯉꯥꯏꯍꯥꯛ ꯌꯦꯡꯕꯁꯤꯗꯗꯤ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯇꯥꯏꯕꯪꯈꯣꯝꯕꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯅꯥꯀꯜꯗ ꯁꯠ ꯂꯩꯊꯣꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯈꯨꯠꯁꯥꯗꯨ ꯃꯤꯀꯨꯞꯇꯅꯤ ꯃꯤꯠꯃꯥꯡꯗꯒꯤ ꯂꯥꯞꯍꯧꯕ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯨꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯁꯠ ꯀꯣꯜꯂꯛꯇꯨꯅ ꯐꯥꯈ꯭ꯔꯦ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯏꯈꯪ ꯈꯪꯅ ꯃꯈꯨꯠ ꯑꯗꯨꯕꯨ ꯌꯦꯡꯂꯛꯏ꯫ ꯏꯔꯨꯝ ꯂꯨꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯂꯞꯅ ꯁꯣꯜꯂꯛꯈꯤꯕꯗꯨ, ꯃꯤꯆꯨꯝ ꯃꯤꯈꯥꯏ ꯅꯥꯏꯒꯅꯨ ꯁꯤꯖ꯫ ꯑꯩ ꯊꯃꯣꯏꯁꯤ ꯅꯥꯏꯌꯦ꯫ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛꯇ ꯄꯣꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯌꯨ꯫ ꯀꯥꯎꯔꯨꯔꯕꯁꯨ ꯅꯤꯡꯁꯤꯡꯂꯨ, ꯅꯪꯒꯤ ꯌꯥꯏꯊꯦꯝꯅꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕꯁꯦ꯫ ꯑꯗꯨꯉꯩ ꯅꯅꯥꯛꯇꯒꯤ ꯂꯥꯞꯍꯟꯅꯤꯡꯗꯦ ꯍꯥꯏꯈꯤꯕ ꯌꯥꯏꯊꯦꯝꯗꯨ ꯎꯠꯂꯅꯨ꯫ ꯅꯪꯅ ꯑꯣꯏꯍꯟꯅꯤꯡꯗꯕ ꯄꯥꯔꯤꯡ ꯍꯦꯟꯕꯒꯤ ꯃꯃꯥꯡꯗ ꯎꯠꯈꯤꯕ ꯅꯇꯧꯗꯨ ꯑꯣꯏꯍꯜꯂꯨ ꯑꯩꯕꯨ ꯄꯥꯔꯤꯡ ꯍꯦꯟꯕ꯫ ꯌꯦꯡꯂꯨꯏ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯨꯗ ꯃꯗꯣꯝ ꯆꯨꯡꯁꯤꯜꯂꯤ ꯊꯃꯣꯏꯁꯨ, ꯃꯤꯠꯌꯦꯡꯁꯨ, ꯋꯥꯈꯜꯁꯨ, ꯍꯛꯆꯥꯡꯁꯨ, ꯊꯋꯥꯏꯁꯨ꯫ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯒꯨꯟꯂ? ꯃꯍꯧꯁꯥꯅ ꯀꯜꯂꯕ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜꯂ? ꯆꯣꯡꯂꯤꯕ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯗꯨꯒꯤ ꯇꯥꯟꯊꯥꯒ ꯂꯣꯏꯅꯅ ꯂꯨꯔꯕ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯤꯠꯁꯅꯥꯅ ꯃꯥꯕꯨ ꯍꯨꯠꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯆꯣꯡꯂꯝꯕ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜꯗꯨ ꯇꯥꯟꯊꯥ ꯂꯦꯞꯈ꯭ꯔꯦ꯫ ꯀꯔꯝꯅꯅꯣ? ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯄꯥꯈꯠꯆꯧꯕꯤ ꯏꯕꯦꯝꯃ ꯃꯥꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯐꯥꯖꯤꯟꯕꯤꯈ꯭ꯔꯕ꯭ꯔꯥ?